ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯃꯨꯛ ꯎꯅꯔꯦ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯏꯅ ꯂꯨꯍꯣꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯪ ꯁꯅꯥ ꯀꯕꯣꯛ ꯈꯣꯏꯗꯨꯝꯁꯤꯒ ꯑꯗꯨꯗꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝꯁꯤꯒ ꯑꯁꯤꯒ ꯆꯥꯖꯒꯦ ꯍꯥꯏꯅ ꯇꯧꯖꯔꯤ ꯁꯪꯒꯣꯝ ꯈꯔꯒ ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯍꯥꯟꯅ ꯇꯧꯁꯟꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯁꯦ ꯑꯃꯅ ꯑꯃꯕꯨ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯣꯏꯗꯕ ꯀꯩꯁꯨ ꯇꯧꯅꯔꯣꯏꯁꯤ ꯃꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯃꯤꯗꯁꯨ ꯍꯧꯕ ꯁꯥꯔꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏꯒꯦ ꯉꯁꯤ ꯑꯩꯒꯤ ꯃꯤꯡꯕꯨ ꯁꯥꯔꯒ ꯃꯌꯥꯝꯗ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯊꯋꯥꯏ ꯑꯗꯨꯃꯥꯏꯅ ꯃꯄꯨꯟꯁꯤꯗ ꯇꯧꯒꯦꯅ ꯈꯟꯒꯅꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨ ꯐꯠꯇꯕ ꯊꯕꯛꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯐꯠꯇꯕ ꯍꯨꯔꯥꯟꯕ ꯊꯕꯛ ꯇꯧꯕ ꯐꯠꯇꯦ ꯃꯄꯨꯟꯁꯤꯒꯤ ꯍꯨꯔꯥꯟꯕ ꯑꯣꯏꯅ ꯂꯩꯅꯒꯅꯤ ꯑꯗꯨꯗꯨꯅ ꯍꯨꯔꯥꯟꯕ ꯊꯕꯛꯁꯦ ꯇꯧꯅꯔꯣꯏꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯨꯝꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯆꯥꯖꯔꯒꯦ ꯂꯨꯍꯣꯡꯕꯗ ꯆꯪꯗꯕ ꯌꯥꯗꯕꯁꯤ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯒꯅꯨ ꯐꯠꯇꯦ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯃꯤꯉꯣꯟꯗꯁꯨ ꯊꯤꯅ ꯉꯥꯡꯕ ꯍꯩꯖꯗꯦ ꯃꯤꯒꯤ ꯑꯦꯀꯥꯎꯟꯒꯤ ꯃꯃꯤꯡ ꯄꯛꯁꯜꯂꯒ ꯅꯝꯕꯔ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯤꯗꯣ ꯐꯠꯇꯕ ꯋꯥꯈꯜꯅꯤ ꯑꯗꯨꯅ ꯃꯄꯨꯟꯁꯤꯒꯤ ꯆꯥꯎꯕꯁꯨ ꯉꯝꯂꯣꯏ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯒꯅꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕꯗꯣ ꯃꯌꯥꯝ ꯁꯤ ꯍꯥꯏꯔꯒ ꯆꯥꯕ ꯍꯧꯖꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯑꯩ ꯂꯥꯏꯒ ꯊꯥꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯃꯤꯅ ꯑꯋꯥꯕ ꯎꯔꯒ ꯄꯦꯜꯂꯤꯕ ꯅꯈꯣꯏꯁꯨ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ ꯏꯀꯥꯏ ꯈꯪꯗꯕ ꯃꯤꯅꯇ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯁꯥꯖꯠꯇꯣ ꯆꯠꯀꯅꯤ ꯍꯨꯔꯥꯟꯕ ꯁꯥꯖꯠꯇꯣ ꯑꯗꯨꯒ ꯍꯦꯟꯅ ꯏꯀꯥꯏ ꯈꯪꯗꯕ ꯀꯗꯥꯏ ꯂꯩꯒꯦ ꯑꯗꯨꯅ ꯃꯄꯨꯟꯁꯤꯒꯤ ꯆꯥꯎꯕ ꯑꯝꯇꯪ ꯊꯣꯛꯄꯤꯔꯛꯄ꯭ꯔꯥ ꯃꯌꯥꯝ ꯍꯥꯏꯅꯁꯤ ꯈꯪꯅꯁꯤ ꯈꯤꯇꯪ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ ꯏꯀꯥꯏꯕ ꯈꯪꯅꯁꯤ ꯃꯌꯥꯝ ꯍꯥꯎꯗꯤ ꯍꯥꯎꯏ ꯑꯔꯨꯁꯦ ꯌꯥꯝ ꯐꯠꯇꯕ ꯋꯥꯈꯟꯕꯨ ꯀꯅꯥꯅ ꯈꯪꯅꯒꯦ ꯃꯤꯅ ꯆꯥꯎꯔꯒ ꯀꯜꯂꯛꯏꯗꯣ ꯀꯩꯗꯧꯔꯤꯅꯣ ꯅꯁꯥ ꯅꯁꯥꯒꯤꯁꯨ ꯑꯣꯏꯅꯕ ꯍꯣꯠꯅꯖꯧ ꯃꯌꯥꯝꯁꯦ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯅꯔꯒ ꯍꯤꯡꯃꯤꯟꯅꯗꯣꯏꯅꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯅ ꯍꯤꯡꯕ ꯀꯅꯥ ꯌꯥꯎꯈ꯭ꯔꯒꯦ ꯇꯥꯏꯕꯪꯄꯥꯟꯗ ꯆꯥꯛ ꯆꯥꯗ꯭ꯔꯕ ꯃꯤ ꯅꯠꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯏꯆꯝ ꯆꯝꯅ ꯂꯩꯕ ꯃꯤꯁꯨ ꯈꯠꯅꯕ ꯍꯧꯕ ꯍꯩꯔꯦ ꯁꯨꯝꯕꯗ ꯇꯝꯕ ꯍꯩꯕ ꯑꯍꯦꯟꯕ ꯑꯊꯣꯏꯗꯗꯤ ꯍꯩꯅꯗꯕ
ꯀꯥꯡꯕꯨ ꯑꯣꯏꯅ ꯇꯧꯔ ꯃꯥꯜꯂꯦ꯫ ꯐꯠꯇꯕ ꯃꯍꯩꯗ ꯑꯐꯕꯗꯗꯤ ꯍꯩꯅꯗꯕ ꯑꯐꯕ ꯑꯝꯇꯪ ꯊꯣꯔꯛꯎꯗꯅ꯫ ꯍꯥꯎꯏ ꯍꯥꯎꯏ꯫ ꯐꯖꯕ ꯍꯩꯇꯕ ꯃꯤꯗꯨꯗꯤ ꯃꯤ ꯅꯠꯇꯕꯅꯤ꯫ ꯃꯌꯥꯝ ꯑꯩꯅ ꯆꯥꯔꯤꯕ ꯈꯣꯏꯗꯨꯝꯁꯤ ꯇꯣꯇꯦꯜꯂꯤ 21ꯅꯤ꯫ ꯁꯤꯅ ꯁꯅꯥ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯆꯦꯡꯕꯥꯛ ꯁꯨꯔꯒ ꯎꯔꯨꯝ ꯍꯥꯏꯔꯒ ꯆꯤꯅꯤ ꯇꯣꯠꯄ꯫ ꯁꯤꯅ ꯆꯥꯛꯍꯧ ꯀꯕꯣꯛ ꯄꯣꯛꯑꯒ ꯆꯤꯅꯤ ꯇꯣꯠꯄ꯫ ꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯏꯅ ꯆꯪꯗꯕ ꯌꯥꯗꯕ ꯂꯨꯍꯣꯡꯕꯗ ꯂꯥꯏꯄꯣꯠꯇ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯃꯁꯥ ꯃꯁꯥꯒꯤ ꯃꯤ ꯑꯣꯏꯅꯕꯨꯗꯤ ꯍꯣꯠꯅꯗꯗꯅ ꯁꯤꯒꯨꯝꯕꯁꯤꯗ ꯑꯍꯩ ꯑꯁꯤꯡ ꯁꯥꯔꯤꯕ ꯃꯤꯗꯣ ꯃꯃꯥꯏꯗꯣ ꯐꯤꯅ ꯀꯨꯞꯁꯜꯂꯒ ꯆꯠꯂꯣ ꯍꯥꯏꯌꯨ꯫ ꯆꯠꯂꯣ ꯑꯗꯨꯃꯥꯏꯅ ꯍꯤꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ꯫ ꯀꯔꯤ ꯀꯥꯟꯅꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯦ? ꯃꯃꯥ ꯃꯄꯥꯅ ꯆꯐꯨ ꯃꯔꯥꯡ ꯊꯨꯔꯒ ꯃꯣꯏꯅ ꯑꯆꯧ ꯁꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯁꯥꯟꯅꯩꯗꯣ꯫
ꯃꯌꯥꯝ ꯃꯔꯤꯁꯦ ꯉꯝꯗꯅ ꯆꯠꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯃꯤꯡꯕꯨ ꯄꯟꯕ ꯍꯩꯖꯗꯦꯅꯦ꯫ ꯍꯩꯔ ꯁꯤꯡꯉꯥꯏ ꯊꯣꯛꯏꯗꯣ ꯃꯤꯃꯥꯡꯗ ꯊꯥꯅ ꯑꯊꯣꯏꯕ ꯑꯝꯇꯪ ꯑꯣꯏꯍꯜꯂꯛꯑꯣ ꯑꯩꯈꯣꯏ ꯍꯔꯥꯎꯖꯒꯦꯕ꯫ ꯐꯠꯇꯕꯗ ꯑꯊꯣꯏꯕ ꯑꯣꯏꯔꯒ ꯀꯅꯥꯅ ꯍꯔꯥꯎꯗꯣꯏꯅꯣ? ꯁꯦꯀꯦꯟ ꯊꯣꯞ ꯌꯥꯎꯗꯕ ꯑꯗꯨꯒꯨꯝꯕ ꯄꯨꯛꯆꯦꯟꯗꯨꯅ ꯅꯄꯨꯟꯁꯤ ꯆꯥꯎꯈꯠ ꯉꯝꯗ ꯂꯩꯁꯦ꯫ ꯐꯠꯇꯕꯗ ꯍꯩꯕ ꯑꯐꯕꯗ ꯍꯩꯇꯕ꯫ ꯃꯨꯛꯕꯥꯡ ꯇꯧꯕꯗꯒꯤ ꯈꯌꯥꯠꯁꯤꯁꯨ ꯈꯔ ꯂꯥꯎꯊꯣꯛꯑ ꯆꯤꯟꯕꯥꯟꯁꯤꯁꯨ ꯃꯔꯤꯡ ꯆꯠꯂꯦ꯫ ꯃꯤ ꯈꯠꯅꯕ ꯍꯧꯒꯦ ꯍꯥꯏꯅ ꯆꯪꯉꯤꯔ ꯄꯨꯟꯅ ꯇꯤꯟꯅꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯪꯉꯛꯏꯔ? ꯑꯗꯨ ꯌꯥꯝꯅ ꯒꯨꯟ ꯂꯩꯔꯒꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯎꯗꯅ ꯋꯥꯔꯤ ꯆꯨꯝꯅ ꯁꯨꯅꯁꯦ꯫ ꯂꯣꯠ ꯂꯣꯠꯅ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯐꯣꯡꯅ ꯇꯧꯕꯤꯌꯣ ꯍꯔꯥꯎꯒꯦ ꯑꯩꯈꯣꯏꯁꯨ꯫ ꯑꯍꯦꯟ ꯑꯊꯣꯏꯗꯣ ꯑꯣꯏꯕꯤꯔꯛꯑꯣ ꯍꯔꯥꯎꯒꯦ꯫ ꯑꯗꯨꯃꯥꯏꯅ ꯍꯨꯔꯥꯟ ꯇꯧꯔꯒ ꯈꯪꯉꯔꯣꯏ ꯍꯦꯛꯇ ꯈꯪꯕꯔꯣ? ꯂꯣꯏꯅ ꯈꯪꯉꯤꯃꯤ꯫ ꯃꯤ ꯄꯨꯝꯅꯃꯛ ꯄꯪꯕ ꯅꯠꯇꯦ ꯂꯣꯏꯅ ꯁꯤꯡꯅꯔꯤꯃꯤ꯫ ꯃꯌꯥꯝ ꯉꯁꯤꯁꯦ ꯆꯥꯕꯗ ꯂꯥꯏꯒꯤꯁꯨ ꯊꯥꯡꯗꯣꯛꯍꯧꯗ꯭ꯔꯦ꯫ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯃꯊꯪꯗ ꯊꯥꯗꯣꯛꯆꯒꯦ꯫ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ꯫ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯑꯣ꯫ ꯑꯗꯨꯕꯨ ꯑꯣꯏꯗꯕ ꯂꯝꯆꯠꯇꯤ ꯆꯠꯅꯔꯣꯏꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯁꯦꯟ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ꯫ ꯆꯠꯂꯤꯕ ꯃꯤꯗꯨꯁꯨ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯉꯤ ꯑꯗꯨꯏꯁꯨ ꯍꯥꯏꯗꯣꯛꯆꯔꯣꯏ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯕꯨ ꯀꯔꯤꯒꯤ ꯀꯩꯅꯣ ꯇꯧꯕꯤꯔꯨꯗꯣꯏꯅꯣ ꯃꯥꯏꯊꯤꯕ ꯄꯤꯗꯣꯏꯅꯣ ꯄꯤꯕꯤꯔꯣꯏ꯫ ꯑꯐꯕꯗ ꯑꯍꯦꯟꯕ ꯑꯣꯏꯕꯤꯔꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯁꯤ ꯍꯥꯏꯔꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯕꯤꯗꯥꯏ ꯂꯧꯖꯔꯒꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯟꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯕꯥꯏ꯫